Chief Minister N.Biren lusingliba BJP gi sungsinaba lengak asi tasingnamak miyamgi khanba afaba lengak amani haibasi hektamak haiba yarabra tasingnamak ti lengak asi fattaba lengak amani haibadi hekta haiba sungamloi maramdi Manipurgi apunba migi masing asi kumjali singani subna taramathoi gi mikok thibada lakh kuntret henkhribani hawikti amuk soidana hengatlamgani maramdi mitop miyam cha sing sangsilakpa hawik phawbu lepte madugi mathakta BJP gi lengak phai haiba tabada sungyamak yaningdaba Congress party su leiri MPCC gi president K Mega Chandra youth ki president N Populana ngarang khakti laukhiba BJP gi lengak afaba lengak nate senjau paiba mioi kharkhakini lengak miyam gi dinate masisu lale haiba yaribra adubu aidi N.Biren gi lengak lokhat pasungyamak yadraba pat pumlaba khangem pham yogadaba ku semlaba anaba amadi nate maibana khut thadri haibasini maraksida amu ningsing e lamhuina angur lamba phangdraga angur silli haina sadokhibi wafam farene leibak asi democracy chatpa leibak ni lengak amadi leiri lengak leiba tarabadi opposition leiba haibasi songna shani opposition haibasi yanga thoriba gari gi break amasuni haina ribani hawjik N.Biren gi chungsinaba lengak asi yangna thoriba gari amaga pangkhak oiri lengak asina akhanaba miyeng kaya thamduna thabak kaya amasu paikhatli thabak sing adugi manungda war order ki khongjang protected amadi reserve forest ki lam singak senba mitop sing changlakpa thingba lalobo sing gi santi gi wari shanab gi thorang lokhatpa madu nantana leibak asi tongan ba development work kaya amasu paikhatli thorang sing asi gi mathakta amuba loni hairiba Armed Forces Special Power Act aspagi mahu shatnaba phawba thorang lokhatni lisang sina Manipur pummada Hamlamba Armed Forces Special Power Act ASPA 1958 ki makhada Disturbed Area Status Police Station Tranga na kon mafamdagi lawthokhraba matung makhata na Wangoi Police Station Leimakong Police Station Nambon Police Station amasung Moirang Police Station na kon mafam singdagi Disturbed Area Status lawthoknaba center lengak na yaba pikre hiram masiga mari leina Manipur lengak ki Commissioner Home T Ranjit nasu notification ama thokhiba loyna lamdam asigi Police Station taraga mapan na kon mafam singdagi lakliba April amadagi tha taruki oina Disturbed Area Status lawthok lagani Khongthang asidabu N.Biren gi lengak phatti haiba yagadawribra hera adu oirasu haiba wahi amadi leiri wahi adugi marumdani thokliba wahang kaya mathang tampaki mafam singdagi Disturbed Area Status lawthoklaga karigi singdana lawthoktriba singdadi law and order gi phibam patribra nagagi lalawbo sing bar lengak ka santi gi wari sari nongmai katna dabagi chukti thamli kuki lalawbo sing su suspension of operation su chenari KNA amadi ZRA khaktani su handok lagani ki henkhiba adusu hawjik ngani isingni khang masidani adusu haiba wahang amamuk laklibis farene lengak mapu oiriba Chief Minister N.Biren na CM Banglo da ngarang pangthokhiba press meet amada lamdam asigi police station taraga mapan na kon mafamdagi Disturbed Area Status lawthoklagani lawthokhiba thangnaba mikupta mangjawnana Disturbed Area Status lawthokhraba Imphal East District ki Orangpat Police Station na kon ba soibam leikai pangamba layakta leiba irom mobi kawba mioi amagi mayumda sakhangdaba sing nongmai raul kaya kapsinduna landaram khiba maduna suloide numidang pung 9 lom tarakpa matamdani Kangokpi Police Station ki manung chanba Modbungda Class 12 ki parikya thariba mahiroi ama sakhangdaba sing nongmai na kaptuna halamba thogdok ani asi amana Disturbed Area Status lawthokhrama famdani aduga amana lawthoktriba famdani Manipur gi leimaidagi Armed Forces Special Power Act ASPA lawthoknaba lisang setna chara henbagi khongjang sangsil lambi irom chanu sharmilana lamdam asigi Police Station taraga mapan kon famdagi Disturbed Area Status lawthoklagani lawthokhiba mikup aduda khairakhiba Manipur gi leimaidagi Armed Forces Special Power Act lawthoknaba lisang setna chara henbagi khongjang sangsil lambi irom chanu sharmilana lamdam asigi Police Station taraga mapan kon mafamdagi Disturbed Area Status lawthoklagani lawthokhiba mikup aduda khairakhiba wafam mamangdasu Police Station khredagi lengakna Disturbed Area Status lawthokhiba leire matam adusu iramdamgi media singna ehaki oiba wakhalol kari leibage haina hanglaki hadaki asina adomna ahanbani ehaki pidefti Manipur gi leimai pumbadagi amubo ain oiriba ASPA pumlok lawthokpani hawjik lenganga tawriba taw asidi inchi nipan sangba thang suri amana mioi amagi maningda thumna thinjilaba matungda supnatagi inchi ahum khak thang adu satokpa khaktani ehakna pambadi thang adu pumlok lawthokpani punamak satokpani asokom pham aduda matangma chana bidak langthak haptuna phahanba mashini irom sharmilagi thamoy yoba wafam amuba ain oiriba ASPA lawthoknaba dabi tawdo sengnaba kanglagi nokchuk thonggi mamangda mafi thongna khongjang changsinkhiba imasing adudi kari khalamba paukhomti chap manaramba yai khali lamdam asigi miyam sharmila imasing zap manaba paukhom oiribasu andak N.Biren gi lengak asina angamba khadang oirabasu lamdam asigi Police Station trampa na konba afamdagi Disturbed Area Status lawthokliba Khongthang asidi afaba Khongthang ni hoi masida pendaba kharabudi leiramba yai
ꯑꯗꯨꯕꯨ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯆꯥꯛꯈꯣꯝ ꯍꯨꯛꯄꯗꯤ ꯌꯥꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯪꯗꯥꯏꯅꯕ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤ ꯄꯔꯤꯡꯗ ꯚꯤꯝꯅ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯁꯥꯟꯇꯤ ꯄꯨꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯅ N.Birenꯒꯤ ꯂꯩꯉꯥꯛ ꯑꯁꯤꯗꯁꯨ ꯚꯤꯝꯒꯨꯝꯕ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯃ ꯃꯊꯧ ꯇꯥꯔꯛꯂꯕ꯭ꯔꯥ ꯃꯗꯨ ꯅꯠꯇ꯭ꯔꯒꯅ ꯔꯥꯃꯥꯌꯟꯒꯤ ꯋꯥꯔꯤ ꯄꯔꯤꯡꯗ ꯍꯅꯨꯃꯥꯟꯅ ꯁꯤꯗ ꯍꯤꯗꯥꯛ ꯊꯤꯕꯗ ꯍꯤꯗꯥꯛ ꯃꯁꯛ ꯈꯪꯗꯕꯗꯒꯤ ꯆꯤꯡꯗꯨꯝ ꯐꯨꯛꯇꯨꯅ ꯄꯨꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯍꯅꯨꯃꯥꯟꯒꯨꯝꯅ ꯁꯤꯗ ꯍꯤꯗꯥꯛ ꯄꯨꯔꯛꯄ ꯑꯃꯁꯨ ꯑꯃꯨꯛ ꯃꯊꯧ ꯇꯥꯔꯤꯕ꯭ꯔꯥ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯍꯦꯛꯇꯃꯛ ꯍꯥꯏꯅꯤꯡꯉꯛꯏ